ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯇꯔꯦꯠ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯄꯥꯟꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯂꯣꯏꯈꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔ ꯑꯗꯨꯅ ꯑꯣꯚꯔꯐ꯭ꯂꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕꯒ ꯂꯣꯏꯅꯅ ꯑꯣꯚꯔꯗ꯭ꯔꯥꯐ ꯇꯥꯈꯤꯗꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯔ ꯑꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯠ ꯀꯨꯃꯥꯔ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Handaki financial year manungda scheme for special assistance to state for capital investment Sachi ki makhada lupa crore lising amaga chamri kuntra taret fangduna financial year amada Manipur na fangba khwaidagi chawba senfam oire. Manipur ki hauzik oiriba demographic imbalance asi matam kayagi mamangdagi illegal immigrants sing khunda leita halamba duna thokhandari haina hanagi chief minister Nongthaman Birena nungnangba phongdorakli. Ipa-ipu singna thambiramba lamda nagam yamna maningtamna chathok chasin tawbada athingba amata piroidabani haina Chingai ACG MLA Khashim Washungna phongdokre. Amati asoiba aranba kaya yauriba kumja ing lising ani subna amage census ta yumfam oiraga state asige delimitation tawba yaroi haina Manipur Pradesh Congress Committee MP CC gi Vice President Hariswar Goswami na phongdorakli.